Kaino, mayam pullaga ay kogto isibo. Nayamay mamang na ikaydro. Roger na tap na. Makoy chance bibi bani kaino. Julina. Kanagi chance no. Ha, kanagi chance no. Roger na hayri. Ay ko'y tamo ganing tisanaga. Julina ngak na. Ha. Kaino ni haysibo. Noy tamo na ning tipamiro. Hoy ba. Hang krapo ni. Ay shu tamo na ning tipam ba sida chance lahori ni. Julina hayri ning di irigto nung si Jabani danang bo. Roger na makatarai. Ay sukhang jaye. Ado, ako'y tamo na pamkradi no upay hayri ba. Julina, siya. Hoy da, makoy ani na sunong makoles lakpada. Noy tamo iramni, Jacob ba, posem taba nupama nung tuminay kay na warili kibani. Asing baysu, noy tamo siya. Nang nanahangay hayri mayam duganya. Yam postay. Kok jak prosibo. Roger na kumlai. Jak tida. Kara di sati bani. Julie na makata na. Ada dining tisana ikoy ni se mao iminatari ne. Roger, Julie da pairap yeng laga. Hay. Mao iminabay wari ka do amtangay ko. Tung da thora ka daw ba lan mayam si dinang nakhangloy. Julie na hayrai. Kailano hayse. Roger na kumlai. Nupinoy di. Kara jaraga. Tumaga kiraga. Wakhal nungay khanda na layro. Nupa ako'y na hina. Nupinoy day lanfam kaya tingnay haybase. Noy di mang da fang manglamoy. Julie na hayrai. Is. Hatpiri ba? Kara jaraga tumaga layba kainaga. Nupi ako'y mapokse. Yam ton krajani ko. Ado na bu nungay thokin na nungay thok pa ni. Nungayo. Nang budi ay na nung shibiba kaisya. Nupi mayam dagi queen oira ni. Ningti sanadi wadawri. Julie na kumlai. Kahino haise. Mani nungay do shi. Nang di paisa su thokte. Noy tamo di paisa pay hay do di nang na. Roger na kumlai. Amo haure. Nupi noy di kiyang khanglo ye. Paisa pay re nungay re na. Si kagtani noy na khang ni se. Ay ko'y tamo se. Aray ba mi man bro. Crore se. 2K hena lay ba ni. Julie na ngak na. Imay. Ado dabu kamay na wado yun daring nang bo. Roger na. Tawri si yung ni. Sana lupa. Diamond mayam lay ba mi hay ba se. Kiyam sa thiram ni nang khang bra. Lantum mayam se. Lay na tharak pa natin eh. Asuk yam ba properties mayam se. Mapu oy na bukan na bada. Tamo sa yek na ba kayam lay. Kiyam sa thiram ni. Lan kaya yawram ni. Noy di kayam ta khangoy ko. Wa makataning de. Nupi ipang na koy da. Julie na saura duna. Iwa nang bu. Nahangay lay tabaga sari se kayino. Noy tamo dagi paisa hay bada pirak tro. Roger na makatarai. Maram lay tananya. Sel kayam tapide. Aduga ay kay shuwat hande. Ikutta sel kay shu thoy na daka oide. Julie na hayrai. Ay na dine. Nang se paisa pajade ko khalibani. Aduga nang di. Crorepati gi mana oire. Adu oire di. Mathang unabada noy tamo de paisa khara yam pura o. Adu ada khangde. Makeup kita legi. Julie ki icham cham jaba wahay duda Roger khangnong nok thorai. Nang se phajana wai da ko. Ako'y tamo gi maral se. Nang di layra dana ne. Ningthi da bhausi ki thadaro yengo. Julie na ngak na. Yam dik pra hai se. Lik pa khakta su natte da. Ako'y tamo se. Mi gi awaba kaya khangdaba ne. Magi nungay ba ning ba thungba. Paisa paiba number 1 taba si khakta ni ma na khalise. Ayet pa pirak pa mi gay dudi lotion kini. Hang. Julie mami to lauk thok laga. Ay kirak tawre ko. Mi ga hat pro. Roger na hayrai. Hati he. Nang suparaga jail da thamba nga may hayga tawbani. Julie na. Somda na. Jacob na thadoki ba miyoy singdo na Jacob ta phone tawrai. Jacob na. Hello. Nupa do na. Boss, driver Rajan hoy da Rahul layre. Jacob na sauna. Soy drabo. Soy J sir. Jacob phone du pairaga hogalai. Khara chathok laga. Phaba yarga na farao. Yaradaba oiraga na kapthatlo. Nupa du na. Pani boss. Phone du thamkhraga. Jacob yam lem na changla aga amuk fam tharami. Ningti sanana. Julie du bukai chakra jano. Chana batawrase. Jacob pisum du suktok laga. Ngalida ngayak lay ko. Daje baba na kuiraga no hayrai. Jacob na hayrai. Makoy sulaki sano. Aduga ako'y nautilalu ko. Ningti sanana kumlai. Hoy.
Somdana Jacob na hairakpagi matung inna Khonglei thuna Jacob ki guard singdu Rahul ki guard singduga nongmai kapna rami Fajana haithoi singthoiraba Jacob ki guard singduna atai singdu khutakta loisan ki Makoina imung changlakpada Rajendu yumyai kaduda taduna ihing sana leirami nupa amana ngaksamda yengi mihul leiriye nupa amana amuk hospital da pubadi yaroi boss ta hairaga yumda puraga yenglase nupa amana amuk adumain tawrasi ai hangkige khudaktuda nupaduna amuk Jacob da phone tawrai boss Rahul du nanthokre Rajendu nongmaina panduna yumyai da taraga leirame mihul di leiri hospital da pubadi yaroi kamaina tawsige hato ora Jacob na fingna no mahak siba yaroi aigi da por hojima nupa amana amuk pani boss Rajendu guard singduna yamna tuna Jacob ki yumda puraknaba gari da hapkre Jacob mata sana makok tu pairaga duktaduna lei Melodina da Jack kaidaurage Jacob hojikta da gyan lai karishu haidana ningti sanada yenglai ningti sanana da Jack kaidaurage Jacob na ipa pakhatna ha ai kaishu taude somda kainone noi ani phamamuko chalam kinu bayam talao Jacob kaliga hogatlaga thokre Jacob na khudaktuda mahaki doctor adubu kaurami yumdu aduki matik chawi loina suna leiribani mabu hek yengba doctor adu nakna leibana prap laklami doctor aduna sarkari leire Jacob na hairami makhagi operation room da jache nongmaina panba halama porakani mahak siba yade arrange tawse phani sir main nurse anima kaubirao Jacob na hairai hoi ai kaujarake asumna ngai haki matungda Rajenbu Jacob hoida puraklami adubu kana matana Rajen purai khanglamde chawkraba ka mayamduda kanana bu khangluni yumdugi makhaduda aronba room kaya leiribani icham chamba yum ama haibadudi oiramde khudak aduda Rajenbu thawai kannaba haina kanna honari pungkai muk leiraga doctor aduna nongmai maru adu lauthoklammi main nurse tuna maru adu Jacob ta ulami Jacob maru du munna gingi aduga CDI gi miyo shingi maru nate Rahul gi oigani nupa aduna kumlai boss aikoi na kamna bado sorok tani yumda nate Rahul na kaplam laga soidana chen ki boy rangani Jacob Wakhal munna khali mana kap ka dawbagi maram ani lei ahan badamagi aronda pumnamak driver asina khangbagi aingonda haidokrani khanduna kaplamba ani subadana machanupidu magi hainabidi chachatki yadabagi ani sida oigani mafam adu police na koishilami lina hairai nupi maza sidi kamain toba Jacob na khumlai maga mapaga khaktan leiba aduna matomta leiba yaroi aigi da leijarasano hoine leibeidi araibani kamaina hairaga lehendoino ai khangde bai matomta leiyu yadragana mamanabi ani siga punna leirasi hara lore Lina kumlai adubu yagadro nupi macha makoina nupagi yumda kamaina leiduno Jacob na saurang nana hoche ledana upai letradi Lina kumlai ahumak jendoiba Jacob na kumlai kaidawbai aina ahumak jendoino na jadaba aikoi naw gi nupi do chenjarani aina ningthi nangna melody Lina ngakna kumlai aisu Jacob na kumlai hoine Laikai gi miyoishingna mahi asiba mi singdu yengba laklami police ta pau piduna kudakta police laklami mayamna chibon sungangnari nupi amana mai Rajen haise manungi miga samnabra khangdeda nupi amana amu chingnabadi kuirabani samnaramni aikoi gi da thoktana ne magi yumda tawribase samnadana tawribani nupi amana adubu Rajendu miyoi kharana puraga chatkre haine police na hairai amtan tokse asiba masala sokpigano postmortem taunaba gari da hapkalo nupa aduna sir Rajen kaubane ahalse machanupi amaga makoi ani dang leibane machanupi shu leite yumyai da I tarambadi ui
Pulisꯇꯨꯅ ꯈꯨꯝꯂꯛꯏ, ꯑꯁꯤꯕ ꯃꯁꯥꯗꯤ ꯄꯨꯈꯤꯕ ꯎꯍꯧꯕ꯭ꯔꯥ? ꯑꯉꯥꯡ ꯑꯃꯅ ꯈꯨꯝꯂꯛꯏ, ꯁꯔ ꯑꯩ ꯎꯍꯧꯏ, ꯅꯨꯄꯥ 4ꯃꯨꯛꯅ ꯒꯥꯔꯤꯗ ꯍꯥꯞꯄꯒ ꯄꯨꯈꯤꯕꯅꯤ꯫ ꯄꯨꯂꯤꯁꯇꯨꯅ ꯈꯨꯝꯂꯛꯏ, ꯐꯣꯔꯦꯟꯁꯤꯛꯀꯤ ꯃꯤꯑꯣꯏ ꯀꯧꯗꯨꯅ ꯀꯨꯞꯅ ꯌꯦꯡꯍꯟꯒꯦ, ꯅꯣꯏ ꯁ꯭ꯋꯥꯏꯗ ꯄꯣꯠꯆꯩ ꯑꯃꯠꯇ ꯇꯥꯞ ꯄꯥꯏꯒꯅꯨ꯫ ꯅꯨꯄꯥ ꯑꯃꯅ ꯈꯨꯝꯂꯛꯏ, ꯍꯣꯏ ꯁꯔ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯦꯂꯣꯗꯤꯒꯤ ꯃꯃꯥ ꯆꯥꯎꯕꯤꯅ ꯐꯣꯟ ꯇꯧꯔꯛꯏ꯫ ꯃꯦꯂꯣꯗꯤꯅ, ꯏꯃꯥ ꯂꯥꯛꯑꯒꯦ꯫ ꯆꯥꯎꯕꯤꯅ ꯍꯪꯂꯛꯏ, ꯍꯩ ꯅꯣꯏꯕꯨ ꯀꯥꯏꯗꯅꯣ ꯂꯩꯔꯤꯗꯨꯕꯣ? ꯅꯤꯡꯊꯤ ꯁꯅꯥꯒꯤ ꯃꯄꯥꯗꯨ ꯅꯣꯡꯃꯩꯅ ꯀꯥꯞꯄꯝꯃꯦꯅ ꯋꯥ ꯂꯥꯎꯔꯦꯅꯦ꯫ ꯑꯁꯤꯕ ꯅꯨꯄꯥ 4ꯃꯨꯛꯁꯨ ꯃꯈꯣꯏ ꯀꯣꯟꯊꯣꯡꯗꯒꯤ ꯄꯨꯂꯤꯁꯅ ꯂꯧꯈꯠꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯅ ꯃꯆꯥꯅꯨꯄꯤꯗꯣ ꯍꯪꯕꯅꯤ, ꯑꯗꯣ ꯏꯃꯥꯒꯤ ꯕꯦꯃꯥ ꯅꯪꯒ ꯄꯨꯟꯗꯦ ꯍꯥꯏꯈꯤꯕꯅꯤ, ꯅꯪꯗꯤ ꯅꯗꯣꯝꯆꯥ ꯍꯣꯏꯗ ꯆꯠꯈꯤ ꯍꯥꯏꯕꯅꯤꯀꯣ꯫ ꯃꯦꯂꯣꯗꯤꯅ ꯄꯥꯈꯠꯅ, ꯀꯩꯅꯣ ꯏꯃꯥ ꯍꯥꯏꯁꯤꯕꯣ? ꯑꯗꯨꯕꯨ ꯌꯥꯒꯗ꯭ꯔꯣ? ꯑꯩꯈꯣꯏ ꯖꯨꯂꯤꯒ ꯔꯣꯖꯔꯒꯤ ꯀꯥꯔꯗ ꯆꯠꯈꯤꯕꯗꯣ ꯃꯤꯅ ꯎꯔꯝꯅꯤ꯫ ꯆꯥꯎꯕꯤꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ ꯎꯔꯕꯁꯨ ꯑꯩꯗꯤ ꯏꯗꯣꯝꯆꯥ ꯍꯣꯏꯗ ꯆꯠꯄꯅꯤ, ꯅꯤꯡꯊꯤ ꯁꯅꯥꯗꯤ ꯀꯥꯏꯗꯅꯣ ꯈꯪꯗꯦ ꯆꯠꯈꯤꯕꯅꯤ ꯍꯥꯏꯌꯣ꯫ ꯃꯦꯂꯣꯗꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ, ꯏꯃꯥ ꯑꯗꯨ ꯄꯨꯛꯆꯦꯜ ꯄꯤꯛꯏꯕ ꯀꯩꯒꯤꯅꯣ? ꯅꯤꯡꯊꯤ ꯁꯅꯥꯗꯤ ꯀꯥꯏꯗ ꯂꯩꯒꯅꯤ? ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯤꯡꯊꯤ ꯁꯅꯥ ꯃꯦꯂꯣꯗꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯆꯥꯎꯕꯤꯅ, ꯏꯕꯦꯝꯃ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯠꯇꯦꯅꯦ ꯅꯪꯕꯣ, ꯃꯤꯑꯣꯏ ꯈꯔꯁꯨ ꯁꯤꯕꯅꯤꯅ ꯅꯍꯥꯔꯣꯜ ꯌꯥꯎꯏꯅ ꯋꯥ ꯂꯥꯎꯅꯔꯦ꯫ ꯏꯆꯥꯒꯨꯝꯕꯅꯤ ꯅꯤꯡꯊꯤ ꯁꯅꯥꯁꯨ ꯅꯨꯡꯁꯤꯌꯦ꯫ ꯄꯨꯂꯤꯁꯅ ꯃꯔꯥꯜ ꯂꯩꯇꯕꯤ ꯏꯆꯥ ꯅꯤꯡꯊꯤꯕꯨ ꯄꯨꯈ꯭ꯔꯒ ꯋꯥꯍꯪ ꯍꯪꯕꯒꯤ ꯅꯃꯥꯗ ꯀꯩꯀꯩ ꯇꯧꯕꯤꯈ꯭ꯔꯗꯤ ꯍꯥꯏꯗꯅ ꯏꯃꯥꯅ ꯄꯥꯈꯠꯄꯒꯤ ꯐꯣꯟ ꯇꯧꯔꯛꯂꯤꯅꯦ꯫ ꯅꯃꯥꯟꯅꯕꯤ ꯀꯅꯥꯒꯤꯗꯅꯣ ꯃꯇꯝ ꯈꯔꯗꯤ ꯂꯩꯍꯜꯂꯣ, ꯏꯆꯥꯁꯨ ꯆꯠꯂꯨ ꯎꯅꯕ, ꯑꯋꯥꯠ ꯑꯄꯥ ꯍꯪꯕꯤꯌꯨ, ꯏꯃꯥꯅ ꯌꯥꯏꯌꯦ꯫ ꯃꯦꯂꯣꯗꯤ ꯀꯞꯊꯣꯔꯛꯏ꯫ ꯅꯤꯡꯊꯤ ꯁꯅꯥꯅ ꯍꯪꯂꯛꯏ, ꯃꯦꯂꯣ ꯀꯩꯗꯧꯔꯒꯦ ꯍꯥ? ꯀꯩꯗꯧꯔꯒꯦꯕ? ꯑꯦꯂꯦꯛꯁꯀ ꯏꯔꯤꯛꯀ ꯆꯪꯂꯛꯇꯨꯅ ꯑꯦꯂꯦꯛꯁꯅ ꯍꯪꯂꯛꯏ, ꯃꯦꯂꯣ ꯀꯩꯗꯧꯔꯒꯦ? ꯃꯦꯂꯣꯗꯤ ꯀꯔꯤꯃꯇ ꯈꯨꯝꯗꯦ, ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯑꯦꯂꯦꯛꯁꯅ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯔꯣꯖꯔꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯔꯣꯖꯔꯅ, ꯚꯥꯏ ꯀꯩꯗꯧꯔꯦ? ꯑꯦꯂꯦꯛꯁꯅ ꯍꯥꯏꯔꯛꯏ, ꯚꯥꯏ ꯑꯝꯇ ꯂꯥꯛꯑꯣ, ꯃꯦꯂꯣꯗꯤ ꯀꯞ ꯂꯩꯔꯝꯃꯦ, ꯍꯪꯂꯁꯨ ꯈꯨꯝꯗꯦ꯫ ꯅꯤꯡꯊꯤ ꯁꯅꯥꯗꯤ ꯋꯥꯔꯤ ꯈꯪꯗ꯭ꯔꯁꯨ ꯃꯥꯒꯤ ꯃꯤꯡ ꯄꯟꯈꯤꯕꯅꯤꯅ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ, ꯄꯥꯈꯠꯄ ꯐꯥꯎꯔꯗꯨꯅ ꯃꯦꯂꯣꯗꯤꯕꯨ ꯀꯣꯟꯖꯤꯟꯕꯤꯔꯝꯃꯤ꯫ ꯚꯥꯏ ꯀꯩꯒꯤ ꯀꯞꯄꯤꯅꯣꯁꯦ? ꯁꯦꯡꯅ ꯍꯥꯏꯌꯣ꯫ ꯃꯦꯂꯣꯗꯤ ꯀꯞꯄꯤ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯃꯍꯩ ꯂꯣꯏꯅ ꯂꯥꯛꯅꯔꯦ꯫ ꯖꯦꯀꯣꯕꯀ ꯂꯤꯒꯁꯨ ꯀꯔꯤꯃꯇ ꯈꯪꯗꯕ ꯁꯥꯁꯤꯟꯅꯔꯒ ꯂꯥꯛꯏ꯫ ꯖꯦꯀꯣꯕꯅ, ꯃꯦꯂꯣꯗꯤ ꯀꯩꯗꯧꯔꯒꯦ ꯍꯥ? ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯀꯅꯥꯃꯠꯇꯅ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯈꯨꯝꯗꯕ ꯃꯈꯩ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯃꯦꯂꯣꯗꯤꯗꯨ ꯍꯧꯖꯤꯛꯇꯗ ꯇꯞꯅ, ꯗꯥꯖꯦꯛ ꯑꯩꯒꯤ ꯏꯇꯥ ꯅꯨꯡꯁꯤꯕꯤꯁꯦ, ꯅꯣꯏꯗ ꯃꯇꯝ ꯈꯔ ꯊꯝꯗꯨꯅ ꯃꯥꯕꯨ ꯉꯥꯛꯁꯦꯟꯕꯤꯌꯣ꯫ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯖꯦꯀꯣꯕꯁꯨ ꯉꯛꯄ ꯁꯥꯁꯤꯟꯅꯩ꯫ ꯍꯣꯏꯅꯦ ꯑꯗꯨꯕꯣꯕ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯕ? ꯃꯦꯂꯣꯗꯤꯅ ꯀꯞꯅ ꯍꯥꯏꯔꯛꯏ, ꯅꯤꯡꯊꯤ ꯁꯅꯥꯁꯦ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯃꯄꯥ ꯈꯛꯇꯅꯤ ꯂꯩꯖꯔꯤꯁꯦ, ꯑꯗꯨꯕꯨ ꯁꯛꯈꯪꯗꯕ ꯈꯔꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯝꯃꯦ ꯍꯥꯏ, ꯑꯁꯤꯕ ꯃꯁꯥꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏ, ꯄꯨꯂꯤꯁꯅ ꯂꯣꯏꯅ ꯀꯣꯏꯁꯤꯜꯂꯒ ꯊꯝꯈ꯭ꯔꯦ ꯍꯥꯏ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯅꯤꯡꯊꯤ ꯁꯅꯥꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯅꯤꯡꯊꯤ ꯁꯅꯥ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯅꯕ ꯍꯣꯠꯅꯩ꯫ ꯖꯦꯀꯣꯕꯅ ꯃꯈꯨꯠꯇ ꯇꯥꯞ ꯐꯥꯏ꯫ ꯅꯤꯡꯊꯤ ꯊꯥꯗꯣꯛꯑꯣ, ꯊꯥꯗꯣꯛꯑꯣ, ꯑꯩ ꯆꯠꯀꯦ, ꯌꯨꯝꯗ ꯊꯥꯗꯣꯛꯑꯣ꯫ ꯑꯗꯨ ꯍꯥꯏꯔꯒ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯇꯨꯅ ꯃꯈꯥꯗ ꯐꯝꯊꯔꯝꯃꯤ꯫ ꯃꯍꯩ ꯅꯤꯡꯊꯤ ꯁꯅꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯂꯝꯗꯦ꯫ ꯖꯨꯂꯤꯁꯨ ꯀꯞꯄꯒ, ꯚꯥꯏ ꯀꯞꯀꯅꯣ, ꯑꯩꯈꯣꯏꯗ ꯂꯩꯔꯨꯔꯁꯦ꯫ ꯃꯦꯂꯣꯗꯤꯅ ꯃꯈꯥ ꯇꯥꯔꯛꯏ, ꯌꯥꯔꯣꯏꯌꯦ ꯚꯥꯏ, ꯑꯩꯅ ꯗꯥꯖꯦꯒꯤꯗ ꯂꯩꯌꯣ ꯍꯥꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯤꯌꯦ, ꯄꯨꯂꯤꯁꯅ ꯅꯤꯡꯊꯤꯕꯨ ꯁꯣꯏꯗꯅ ꯊꯤꯔꯛꯀꯅꯤ, ꯅꯣꯏꯒꯤ ꯌꯨꯝꯗꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯅꯤꯌꯦ, ꯗꯥꯖꯦꯒꯤ ꯌꯨꯝꯁꯦ ꯎꯕꯗ ꯈꯪꯉꯦ ꯁꯪꯒ ꯆꯥꯎꯔꯝꯅꯤ ꯍꯥꯏꯕ꯫ ꯃꯦꯂꯣꯗꯤ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯖꯦꯀꯣꯕ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ, ꯗꯥꯖꯦ ꯄ꯭ꯂꯤꯖ ꯃꯇꯦꯡ ꯑꯃꯇ ꯄꯥꯡꯕꯤꯌꯨ꯫ ꯔꯣꯖꯔꯅ ꯍꯥꯏꯔꯛꯏ, ꯚꯥꯏ ꯃꯇꯦꯡꯒꯤ ꯋꯥꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ, ꯃꯄꯥꯁꯨ ꯍꯥꯠꯄ, ꯑꯗꯨꯒ ꯀꯩꯒꯤ ꯅꯤꯡꯊꯤꯅ ꯂꯥꯟꯗꯣꯏꯅꯣ? ꯀꯩꯒꯤ ꯀꯤꯗꯣꯏꯅꯣ? ꯃꯦꯂꯣꯗꯤꯅ ꯍꯥꯏꯔꯛꯏ, ꯚꯥꯏ ꯑꯟꯗꯔꯒ꯭ꯔꯥꯎꯟꯗ ꯁꯝꯅꯩ ꯍꯥꯏꯅ ꯃꯌꯥꯝꯅ ꯂꯥꯟꯅ ꯎꯅꯔꯦ, ꯃꯤꯑꯣꯏ 4ꯃꯨꯛꯁꯨ ꯁꯤꯔꯝꯃꯤ ꯍꯥꯏ, ꯑꯗꯨꯅ ꯄꯨꯂꯤꯁꯅ ꯁꯣꯏꯗꯅ ꯅꯤꯡꯊꯤꯕꯨ ꯐꯥꯔꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯛꯀꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯤꯆꯪ ꯁꯪꯒ ꯂꯩꯖꯗꯕ ꯍꯥꯏꯗꯨꯗꯤ ꯅꯤꯡꯊꯤꯕꯨ ꯃꯈꯣꯏꯅ ꯃꯊꯣꯡ ꯍꯨꯛꯇꯕ ꯀꯌꯥ ꯆꯠꯊꯔꯛꯄ ꯌꯥꯏ, ꯑꯗꯨꯅ ꯏꯃꯥꯅ ꯃꯥꯕꯨ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯃꯗ ꯂꯣꯜꯍꯜꯂꯣ ꯍꯥꯏꯔꯛꯏ꯫ ꯕꯣꯔꯤꯁꯅ ꯍꯥꯏꯔꯛꯏ, ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ, ꯅꯨꯄꯤꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯇꯣꯝꯇ ꯆꯠꯈꯤꯕ ꯍꯥꯏꯁꯦ ꯐꯖꯗꯦ, ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯐꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯐꯠꯇꯕ ꯈꯔꯅ ꯂꯣꯏꯅ ꯆꯦꯟꯊꯈꯤꯗꯨꯅ ꯋꯥꯈꯜꯁꯦ ꯆꯔꯥꯡꯅꯍꯜꯂꯦ꯫ ꯑꯦꯂꯦꯛꯁꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ? ꯑꯩꯈꯣꯏ ꯆꯠꯂꯒ ꯌꯨꯝꯗꯨ ꯌꯦꯡꯂꯨꯁꯤꯔꯥ?
ꯅꯤꯡꯊꯤꯁꯅꯥ ꯅꯪꯗꯤ ꯆꯠꯇꯕꯅ ꯐꯅꯤ ꯏꯔꯤꯛꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯤꯡꯊꯤꯁꯅꯥ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯅꯨ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯖꯒꯦ ꯅꯣꯏ ꯕꯕꯥꯗꯣ ꯑꯟꯗꯔꯒ꯭ꯔꯥꯎꯟꯒ ꯁꯝꯅꯕ꯭ꯔꯥ ꯑꯁꯦꯡꯕꯗꯨꯇꯪ ꯍꯥꯏꯌꯣ ꯁꯝꯅꯗ꯭ꯔꯗꯤ ꯑꯩꯈꯣꯏꯅ ꯐꯅꯕ ꯁꯤꯟꯒꯦ ꯔꯣꯖꯔꯅ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯏꯔꯤꯛ ꯃꯄꯥ ꯑꯦꯁꯄꯤꯅꯤ ꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ ꯅꯤꯡꯊꯤꯁꯅꯥꯅ ꯀꯞꯅ ꯕꯕꯥꯗꯣ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯝꯇ ꯁꯝꯅꯗꯦ ꯎ ꯁꯨꯕꯅꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯕꯅꯤ ꯕꯕꯥꯅ ꯍꯜꯂꯛꯄꯗ ꯔꯥꯍꯨꯜ ꯀꯧꯕ ꯑꯃꯅ ꯃꯥꯒꯤ ꯄꯣꯠꯇꯨ ꯄꯨꯕꯤꯔꯝꯃꯨ ꯍꯥꯏꯔꯛꯄꯗꯒꯤ ꯄꯨꯈꯤ ꯍꯥꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯖꯦꯀꯣꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯔꯥꯍꯨꯜꯕꯨ ꯐꯪꯗ꯭ꯔꯕꯗꯤ ꯕꯕꯥ ꯑꯣꯏꯅ ꯐꯥꯅꯕ ꯍꯣꯠꯅꯈꯤ ꯕꯕꯥꯁꯨ ꯐꯥꯕ ꯉꯝꯗꯕꯗꯩ ꯑꯩ ꯑꯣꯏꯅ ꯐꯥꯈꯤ ꯑꯗꯨ ꯍꯥꯏꯔꯒ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯈꯤ ꯃꯌꯥꯝꯗꯨ ꯖꯦꯀꯣꯕꯇ ꯂꯣꯏꯅ ꯌꯦꯡꯂꯛꯏ ꯖꯦꯀꯣꯕꯅ ꯃꯈꯥꯗꯤ ꯅꯤꯡꯊꯤꯁꯅꯥ ꯀꯞꯅ ꯑꯗꯨꯒ ꯔꯥꯍꯨꯜꯒꯤ ꯂꯩꯐꯝ ꯈꯪꯂꯗꯤ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯊꯥꯗꯣꯔꯛꯏ ꯋꯥꯐꯝꯗꯣ ꯕꯕꯥꯗ ꯍꯥꯏꯔꯦ ꯕꯕꯥꯅꯁꯨ ꯔꯥꯍꯨꯜꯗ ꯊꯕꯛꯇꯣ ꯇꯣꯛꯆꯔꯒꯦ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯇꯧꯔꯣꯏꯅ ꯃꯈꯥ ꯑꯗꯨꯝ ꯄꯣꯠꯇꯨ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯍꯟꯕꯅꯤ ꯉꯁꯤꯗꯤ ꯔꯥꯍꯨꯜ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯃꯥꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯑꯩꯈꯣꯏꯗ ꯌꯦꯟ ꯄꯨꯔꯒ ꯂꯥꯍꯧꯕꯅꯤ ꯖꯨꯂꯤꯅ ꯑꯣ ꯉꯁꯥꯏ ꯅꯣꯏ ꯕꯕꯥꯒ ꯂꯩꯍꯧꯕꯗꯨꯔꯣ ꯅꯤꯡꯊꯤꯅ ꯃꯥꯅꯦ ꯑꯗꯨꯕꯨ ꯖꯦꯀꯣꯕ ꯍꯥꯏꯔꯤꯕ ꯃꯤꯐꯠꯇꯗꯨꯅ ꯔꯥꯍꯨꯜ ꯍꯥꯠꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯕꯕꯥꯕꯨ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯥꯖꯩ ꯑꯗꯨ ꯍꯥꯏꯔꯒ ꯅꯤꯡꯊꯤꯁꯅꯥ ꯀꯞꯊꯣꯔꯛꯏ ꯖꯦꯀꯣꯕꯅ ꯉꯛꯅ ꯄꯤꯔꯥꯡꯂꯛꯇ ꯅꯨꯄꯥ ꯃꯈꯩꯗꯨ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯔꯝꯃꯤ ꯖꯦꯀꯣꯕꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯃꯄꯥꯁꯨ ꯀꯟꯕꯤꯕ ꯃꯥꯁꯨ ꯀꯟꯕꯤꯗꯣꯏꯕ ꯑꯗꯨꯒ ꯑꯩꯕꯨ ꯃꯤꯐꯠꯇ ꯀꯥꯏꯅ ꯈꯣꯡꯄꯥꯛꯁꯤꯅ ꯀꯥꯎꯊꯠꯄ ꯁꯣꯏꯔꯣꯏꯀꯣ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯏꯔꯥꯡꯁꯦ ꯅꯝꯊꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯩꯒꯤꯗ ꯑꯗꯨꯝ ꯂꯩꯔꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯒꯦꯁꯨ ꯂꯩꯔꯣ ꯖꯨꯂꯤꯒ ꯃꯦꯂꯣꯗꯤꯒ ꯍꯔꯥꯎꯖꯩ ꯊꯦꯡꯛ ꯌꯨ ꯗꯥꯖꯦꯛ ꯖꯦꯀꯣꯕꯅ ꯍꯥꯏꯔꯛꯏ ꯀꯅꯥ ꯂꯩ ꯃꯥꯒꯤ ꯂꯩꯐꯝ ꯅꯤꯡꯊꯤꯅ ꯁꯦꯝ ꯁꯥꯔꯣ ꯏꯆꯟ ꯑꯅꯤꯗꯤ ꯃꯦꯂꯣꯗꯤꯅ ꯕꯥꯏ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯖꯨꯂꯤꯅ ꯃꯔꯛꯇ ꯂꯥꯛꯀꯦ ꯕꯥꯏ ꯅꯤꯡꯊꯤꯁꯅꯥ ꯑꯃꯨꯛꯁꯨ ꯀꯞꯊꯣꯔꯛꯏ ꯃꯇꯥꯔꯣꯏ ꯑꯅꯤꯗꯨꯅ ꯀꯣꯟꯁꯤꯟꯕꯤ ꯃꯦꯂꯣꯗꯤꯅ ꯅꯪꯅ ꯁꯨꯃꯥꯏꯅ ꯀꯞꯍꯧꯔꯒ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯍꯟꯗꯣꯏꯅꯣ ꯖꯦꯀꯣꯕꯅ ꯍꯥꯏꯔꯛꯏ ꯅꯣꯏ ꯑꯅꯤꯁꯨ ꯂꯩꯔꯣꯗꯅ ꯂꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯈꯔ ꯆꯠꯂꯒ ꯂꯦꯞꯄꯤ ꯃꯦꯂꯣꯗꯤꯅ ꯗꯥꯖꯦꯛ ꯌꯥꯔꯣꯏꯌꯦ ꯑꯩ ꯌꯨꯝꯗ ꯍꯟꯗ꯭ꯔꯗꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯃꯌꯥꯝꯅ ꯆꯤꯡꯅꯅꯤꯌꯦ ꯖꯦꯀꯣꯕꯅ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯅꯪꯗꯤ ꯖꯨꯂꯤꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯔꯣꯖꯔꯅ ꯁꯠ ꯂꯥꯎꯅ ꯃꯥꯁꯨ ꯍꯟꯈ꯭ꯔꯁꯅꯨ ꯑꯩ ꯊꯤꯜꯂꯨꯔꯒꯦ ꯑꯅꯤꯃꯛ ꯖꯦꯀꯣꯕꯅ ꯍꯣꯏ ꯊꯤꯜꯂꯨꯔꯣ ꯃꯝꯖꯤꯜꯂꯛꯇꯧꯔꯦ ꯔꯣꯖꯔꯅ ꯍꯣꯏ ꯕꯥꯏ ꯂꯥꯛꯑꯣ ꯑꯦꯂꯦꯛꯁꯅ ꯍꯥꯏꯔꯛꯏ ꯕꯥꯏ ꯃꯦꯂꯣꯗꯤꯒ ꯖꯨꯂꯤꯒꯁꯦ ꯑꯩꯈꯣꯏ ꯊꯤꯜꯂꯨꯔꯒꯦ ꯅꯤꯡꯊꯤꯁꯅꯥꯁꯦ ꯃꯇꯣꯝꯗ ꯅꯨꯡꯉꯥꯏꯔꯔꯣꯏ ꯅꯪꯅ ꯃꯥꯒꯤ ꯂꯩꯗꯧꯕ ꯀꯥꯗꯨ ꯇꯥꯛꯄꯤꯔꯝꯃꯣ ꯔꯣꯖꯔꯅ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯅꯤꯡꯊꯤꯁꯅꯥ ꯂꯥꯛꯑꯣ ꯅꯤꯡꯊꯤꯁꯅꯥ ꯀꯞꯅ ꯔꯣꯖꯔꯅ ꯄꯨꯁꯤꯟꯕꯤꯈ꯭ꯔꯦ ꯃꯦꯂꯣꯗꯤꯒ ꯖꯨꯂꯤꯒꯁꯨ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯖꯦꯀꯣꯕ ꯂꯤꯒ ꯔꯥꯖꯦꯟꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯔꯥꯖꯦꯟꯗꯤ ꯒ꯭ꯌꯥꯟ ꯀꯔꯤꯃꯠꯇ ꯇꯥꯔꯝꯗ꯭ꯔꯤ ꯗꯣꯛꯇꯔꯗꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯆꯪꯈꯤꯅꯤ ꯒ꯭ꯌꯥꯟ ꯂꯥꯛꯈꯤꯔꯣꯏ ꯖꯦꯀꯣꯕꯅ ꯍꯣꯏ ꯗꯣꯛꯇꯔ ꯃꯥꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯒ ꯅꯥꯈꯩ ꯁꯦꯡꯅ ꯋꯥ ꯍꯪꯗꯧ ꯂꯩꯔꯤ ꯃꯇꯝꯗꯨꯐꯥꯎ ꯑꯩ ꯉꯥꯏꯈꯤꯅꯤ ꯔꯥꯖꯦꯟꯒꯤ ꯐꯤꯕꯝ ꯉꯥꯏꯍꯥꯛ ꯌꯦꯡꯕꯤꯔꯝꯃꯤ ꯖꯦꯀꯣꯕ ꯂꯤꯒ ꯊꯣꯔꯛꯏ ꯖꯦꯀꯣꯕꯅ ꯍꯥꯏꯔꯛꯏ ꯅꯤꯡꯊꯤꯒꯤ ꯀꯥꯗ ꯀꯩꯀꯩ ꯑꯋꯥꯠ ꯑꯄꯥ ꯍꯪꯕꯤꯔꯝꯁꯤ ꯑꯗꯨꯒ ꯅꯪꯁꯨ ꯄꯣꯊꯥꯔꯣ ꯂꯤꯅ ꯍꯥꯏꯔꯛꯏ ꯍꯣꯏꯗ ꯑꯩꯕꯨꯗꯤ ꯌꯥꯏꯗ ꯅꯪꯅ ꯆꯠꯂꯤꯉꯩꯗ ꯏꯟꯅꯔꯁꯨ ꯖꯦꯀꯣꯕꯅ ꯍꯥꯏꯔꯛꯏ ꯏꯟꯅꯔꯛꯑꯣ ꯑꯗꯨꯗꯤ ꯁꯣꯝꯗꯗꯤ ꯅꯤꯡꯊꯤꯁꯅꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯔꯣꯖꯔꯁꯨ ꯀꯥꯗꯨꯗ ꯅꯤꯡꯊꯤꯕꯨ ꯊꯦꯝꯕꯤꯔꯝꯃꯤ ꯕꯥꯏ ꯖꯦꯀꯣꯕ ꯍꯥꯏꯗꯨꯅ ꯑꯣꯏꯔꯝꯅꯤ ꯑꯣꯏꯔꯝꯃꯣꯏ ꯈꯪꯂꯕꯣ ꯅꯤꯡꯊꯤꯁꯅꯥꯅ ꯇꯞꯅ ꯃꯥꯅ ꯑꯩꯕꯨꯁꯨ ꯐꯥꯕ ꯉꯝꯂꯒ ꯑꯩꯒꯤ ꯕꯕꯥꯗꯤ ꯀꯩꯒꯤ ꯍꯥꯠꯄ ꯉꯝꯂꯣꯏ ꯃꯥꯅ ꯅꯠꯇꯅ ꯕꯕꯥꯕꯨ ꯀꯅꯥꯅ ꯅꯣꯡꯃꯩꯅ ꯀꯥꯞꯀꯅꯤ ꯔꯣꯖꯔ ꯑꯩꯅ ꯁꯤꯗ ꯂꯩꯊꯣꯛꯂꯤꯁꯦ ꯆꯨꯝꯒꯗ꯭ꯔꯥ ꯕꯕꯥꯒꯤ ꯍꯛꯆꯥꯡꯅ ꯀꯥꯏꯗ ꯂꯩꯔꯝꯒꯅꯤ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯑꯩꯒꯤ ꯕꯕꯥꯕꯨ ꯑꯃꯨꯛꯁꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯔꯣꯖꯔꯅ ꯍꯥꯏꯔꯛꯏ ꯌꯥꯝ ꯈꯟꯖꯤꯜꯂꯨꯔꯅꯨ ꯚꯥꯏ ꯄꯨꯂꯤꯁꯅ ꯐꯪꯅꯕ ꯊꯤꯔꯛꯀꯅꯤ ꯅꯤꯡꯊꯤꯁꯅꯥꯅ ꯔꯣꯖꯔ ꯏꯔꯤꯛꯀꯤ ꯕꯕꯥꯗ ꯑꯝꯇ ꯍꯥꯏꯅꯕꯤꯌꯣ ꯕꯕꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯣ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯌꯣ ꯑꯗꯨ ꯍꯥꯏꯔꯒ ꯑꯃꯨꯛ ꯍꯤꯛ ꯂꯥꯎꯈꯩ ꯀꯞꯊꯣꯔꯛꯏ ꯔꯣꯖꯔꯅ ꯏꯆꯝ ꯆꯝꯅ ꯅꯨꯡꯉꯥꯏꯃꯟꯗꯕꯒꯤ ꯅꯤꯡꯊꯤꯁꯅꯥꯕꯨ ꯀꯣꯟꯁꯤꯟꯕꯤ ꯍꯣꯏꯁꯦ ꯑꯗꯣ ꯀꯞꯄ ꯇꯣꯛꯑꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯔꯣꯖꯔꯅ ꯅꯤꯡꯊꯤꯁꯅꯥ ꯀꯣꯜꯂꯝꯕꯗꯨ ꯎꯕꯗ ꯖꯦꯀꯣꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯒꯩ
ꯇꯤꯈꯠꯇꯅ ꯂꯥꯎꯔꯛꯏ, "ꯅꯥꯎ!" ꯔꯣꯖꯔꯗꯤ ꯃꯌꯥꯝꯕꯅ ꯂꯥꯎꯔꯛꯄꯒꯤ ꯃꯔꯝ ꯈꯪꯂꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯖꯦꯀꯣꯕꯇꯨ ꯃꯅꯥꯎꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯏ꯫ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨ ꯎꯕꯗ ꯅꯤꯡꯊꯤꯁꯅꯥ ꯐꯥꯎꯈꯤꯔꯝꯃꯤ꯫ "ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤꯁꯦ?" ꯔꯣꯖꯔꯅ ꯈꯨꯝꯂꯛꯏ, "ꯇꯥꯃꯣꯅ ꯈꯜꯂꯤꯗꯣ ꯑꯣꯟꯅꯔꯦ꯫ ꯃꯍꯥꯛꯁꯦ ꯑꯩꯒꯤꯗꯤ ꯏꯇꯩꯃꯒꯨꯝꯕꯅꯦ꯫ ꯏꯇꯩꯃ ꯍꯥꯏꯁꯦ ꯏꯃꯥꯒꯨꯝꯕꯅꯦ." ꯅꯤꯡꯊꯤꯁꯅꯥ ꯉꯛꯅ ꯔꯣꯖꯔꯗ ꯌꯦꯡꯂꯛꯏ꯫